Churachandpurda class 2 khakta tamlibi nupi macha ama chingnaningai oiba maongda siduna leiramle. Churachandpur district ta Kuki community gi sub tribe sing oriba mar amadi jomi ani gi marakta thokliba muknabagi thawdok khara ingthaduna leiringai choirakta yamna chingnaningai oiba maongda class 2 khakta tamlibi nupi macha ama siduna leiramle hairi. Siduna leiramliba angang nupi macha adugi maming Mandai Kim Taruk Apokpa Ningsin Khup Kawi Churachandpur Lising 5 village tagini mahaki asib hakchang ngarang numidang pung 3 rom taba matamda mayumdagi irap laptana leiba labuk amadagi fangkibani hairi angang nupi macha aduna siduna leiramba matamda mahaki hakchangi ngak amadi mafam kayada dakfam sing leirambaga loinana I thoklammi hairi. Pausina makha taribadi angang nupi macha adu ngarang numidang pung 3 rom taba matamda mayumdagi thokibadagi thiba khangna leirakibani adubu miyam changduna thiba matamda numidang pung 12 rom taba matamda asib hakchang oina fangkibani hairi. Lekhidrabi angang nupi macha adu Churachandpur gi New Lamka da laiba Waymark Academy da class 2 tamlibini mahak mioi khrana hatlambi yai haina thajanari asib hakchang police na thodok thokfam dagi lokhalaba Churachandpur district hospital gi miral sangda thamkhre misi adugi chapchaba paudi hawjik fawgi oina khangba ngamdri cherak sida meheroi nupi macha ama butam thina hatlambagi thawdo adubu Churachandpur district headquarter da laiba Jomi Mother Association gi maikei dagi akanma mawngda yaningdaba fongdokpaga loinana mihat adugi langla langjid mari leinaba singna puthokpiduna logi oiba chairak pigadabani haina akanba dabi tawrakli association asigi information and publicity wing na ngasi thokpa cherol amana laikhidrabi Mandai Kim tha asigi kungi numidang wairam pung 3 makhairom tabada aroiba oina mioi kharana thengnaramlaba matung numit adugi numidang pung 13 makhairom tabada asib hakchang oina phangkibani mahaki asib hakchang phangkiba mafam aduda I khara tarama thengnabaga loinana mahaki mangaksamda sokpagi dakfamsu leirama thengnaki masina maram oiraga mahak asi kanagumba kharana hatpa oigani haina chingnaba fongdorakli cherak sida Waymark Academy gi maikaidagi su meheroi Mandai Kim gi lekhidabada awaba fongdokpaga loinana imung manungna thengna horiba awabadasu saruk yari haina fongdorakli